ꯖꯜꯄꯥꯏꯒꯨꯔꯤ ꯐꯥꯎꯕꯗꯤ ꯉꯝꯅꯤ ꯄꯨꯒꯦ ꯆꯥꯅꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯗ ꯇ꯭ꯔꯦꯟꯗꯨꯅ ꯆꯦꯜꯂꯤ ꯊꯦꯡꯅ ꯀꯣꯏꯅ ꯃꯕꯨꯛ ꯀꯪꯕꯤꯂꯤꯜꯒꯨꯝ ꯃꯩꯈꯨ ꯋꯥ 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 ꯀꯥꯔꯗꯨꯅ ꯕꯤꯍꯥ ꯌꯧꯔꯛꯄꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯂꯧꯃꯤꯁꯤꯡꯒ ꯆꯥ ꯊꯛꯃꯤꯟꯅꯩ ꯕꯤꯔꯤ ꯑꯃꯃꯝ ꯆꯤꯡꯃꯤꯟꯅꯩ ꯑꯋꯥꯕꯗꯤ ꯑꯋꯥꯕꯅꯤ ꯀꯨꯆꯨꯅ ꯈꯥꯏꯗꯦ ꯖꯥꯇꯤꯅ ꯈꯥꯏꯗꯦ ꯌꯥꯅꯤꯡꯕꯔ ꯃꯔꯨ ꯖꯜꯄꯥꯏꯒꯨꯔꯤ ꯌꯧꯔꯛꯄꯗ ꯃꯩꯇꯩ ꯅꯣꯡꯁꯥ ꯁꯛ ꯇꯥꯛꯀꯦ ꯃꯇꯥꯒꯨꯝ ꯀꯨꯇꯨꯕ ꯃꯤꯅꯥꯔ ꯀꯣꯛꯊꯣꯡꯅꯥꯗꯨꯅ ꯂꯥꯛꯏ ꯑꯩꯅ ꯄꯨꯟꯁꯤ ꯏꯁꯩ ꯉꯪꯂ 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 ꯑꯩꯅ ꯂꯥꯛꯏ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜꯅ ꯏꯃꯥꯡꯗ ꯂꯦꯞꯂꯝꯕꯗ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯉꯩꯒꯤ ꯍꯅꯨꯃꯥꯟ ꯈꯨꯠ ꯌꯦꯠꯇ ꯀꯨꯇꯨꯕ ꯃꯤꯅꯥꯔ ꯄꯥꯏ ꯈꯨꯠ ꯑꯣꯏꯅ ꯏꯔꯣꯏꯔꯒ ꯂꯥꯛꯏ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯝꯁꯤꯜꯂꯛꯑꯦ ꯃꯣꯏ ꯄꯨꯡ ꯀꯌꯥꯗ ꯂꯣꯟꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯈꯔꯗꯤ ꯃꯝꯁꯤꯜꯂꯛꯑꯦ ꯑꯗꯣ ꯀꯦꯃꯦꯔꯥꯗꯗꯤ ꯑꯗꯨꯝ ꯈꯔ ꯉꯥꯜꯂꯤ ꯃꯤꯗꯤ ꯊꯦꯡꯉ ꯆꯤꯡꯈꯠꯂꯛꯄꯒ ꯇꯧꯔꯤꯁꯦ ꯉꯁꯥꯏꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯝꯅ ꯀꯨꯇꯨꯕ ꯃꯤꯅꯥꯔꯁꯨ ꯁꯥꯡꯕ ꯃꯑꯣꯡꯗ ꯐꯅꯦꯛ ꯁꯦꯠꯄꯤꯔ ꯌꯨꯝꯗꯤ ꯈꯜꯂꯤ ꯑꯩꯗꯤ ꯆꯥꯎ ꯁꯥꯡꯉꯗꯅ ꯐꯅ ꯑꯃꯨꯛ ꯄꯛꯀꯅꯤ ꯂꯣꯏꯔꯦ ꯈꯤꯇꯪ ꯉꯥꯏ ꯑꯩꯒꯤ ꯇ꯭ꯔꯥꯏꯄꯣꯠ ꯐꯥꯈꯤꯒꯦ ꯇꯧꯕ ꯑꯩ ꯇ꯭ꯔꯥꯏꯄꯣꯠ ꯂꯧꯁꯤꯟꯈꯤꯒꯦ ꯇꯧꯋꯦ ꯑꯩ ꯇ꯭ꯔꯥꯏꯄꯣꯠ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯀꯩꯗꯅ ꯁꯤꯕꯨ ꯇ꯭ꯔꯥꯏꯄꯣꯠꯀꯤꯗ ꯁꯤ ꯒꯣꯔꯤꯂꯥ ꯄꯣꯠ ꯄꯌꯥꯁꯤꯡꯁꯨ एक नंबर जकास भैया जकास भैया दुदी गुड नाइट तौरसी मयामजु लोइमक थोकनरे युम हनदोरे अई ngasiगी ब्लॉग से नुंगाई तारगदी मयाम हाइनिंगबा अखोइगी कमेंट को हंगनिंगबा क्वेश्चन ꯂꯩ ꯇꯥꯔꯒꯗꯤ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯀꯩꯅꯣ ꯇꯧꯒꯦ ꯑꯩ ꯑꯟꯁꯔ ꯈꯨꯝꯕꯒꯤꯀꯣ ꯕ꯭ꯂꯣꯛ ꯑꯃ ꯇꯧꯒꯦ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯍꯪꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯑꯗꯨꯒ ꯑꯩ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯩ ꯑꯟꯁꯔ ꯈꯨꯝꯖꯔꯛꯀꯦ ꯃꯌꯥꯝꯒꯤ